Tamenglonggi CSO singna governor na matam thakre health care amasung administrative issue ga mari leinaba demand sing tawduna namit mangani ki manung thapu na pangthokna ba Tamenglonggi CSO singna governor takshinkre asi miyam ge khongsa amasa tum district asigi health care digi horaga electricity ki thabak sing fail uri sing asi fukat ananaba namit mangani ki manung thapu lokona ba DC ki kuthangda governor takshinki bani demand sing adu ki manung napsa gi makhara tha ani seng phangdana leiribasi kudak ta phangalu district hospital amasung primary health center singi award staff sing hapu waiba wapam sing yawi loinana napsagi sing yang pangan bada aran thabak sing sathari basigi matangda marik sumna thiga lu haiba demand sing yawi haibi demand sing simbatam kya gi mamang digi tanduna laglo sing si pawa thabak to onthokna lakpani talibu demand si thabak to onthokna ba nimit mangani gi manunga thabak lapata ba tarabadi lambi thingba yaw democratic wa khongjang sing silagan haina su memorandum madu pali amadi khongjang sing silakpada pam ta thaldok tholakpada madugi daita mari lena ba authority na pugo ta haina su khangali Su group ki yaka yang laga thabak tawdana PM da takshin khre Manipur na moksa ki film da hanjilam na bokona ba su group ki yaka yang laga thabak tawdana ba Wall Meeting Council WMC na Prime Minister Narendra Modi ki pukning sing khre Wall Meeting Council ki mekai ki Prime Minister Narendra Modi da pishin ki pasiro lamada suspension of operations through agreement sign down le ko ki zogi lagrup sing wapam da pangthadana ba wapam thamladun sirulusin hai Manipur moksa ki punchida hanjilamna ba mari lena Ministry of Home Affairs MSA ga Su group ka wari sanari basi council sin tam oi hari adubo nakalani gi marak to wari sanari ba sida group su group ki mekeri gi tali bu dimana sida ayaba piputara ba de Manipur de hena sathi ba pibu ma tholakani laholu kangbu usna Manipur santi gi punchida hanjilak ba maru oi ba role ama logun habigi aran wapam government of India da lerambi adubo wapam asi asum bana ti hari maram masina su group asigi demand India government na ayaba piki ba tara ba de Manipur de hena sathi ba pibu ma lakhi Madam Masnal loan ya ba mong Manipur ki crisis asi lusina na ba thabo lokhat pi haina su Prime Minister ki puning sing ki Manipur ki singi district da akan banong sura ba yai lakadur bunumi khra ne sta Manipur ki singi district da akha arao yon akan banong sura ba yai hena India Med Department Impal Center na warning tarokli ngachi su chambo district da akha arao yon akan banong su bani urkhul sandel musum phairzol district da lakri bunumi humni asida akha arao yona akha arao yon akan banong su ban urkhul sandel musum phairzol district da lakli bunumi humni asida akha arao yon akan banong su ban hena yellow era loktorokli hauki ba pung kun ga mari gi manungda Isterisi ki singi district singi manungda Tamenglong district nong su ki sangasi 27.9 mm oi hiari Ccpur gi kangpok pi phau lambi siamad apam na pihandana ba UNC da wakat khre Chusampur gi kangpok pi phau lambi siam gi thabak ta apan ba amata pihandana ba Thadok Tribe Council na United Naga Council ayib sirul pi dana wakat khre Thadok Tribe Council General Headquarter gi President YT Hakim na khuyek pi dana United Naga Council UNC gi President na bisin kipa sirul lamgi matungina Chusampur gi kangpok pi phau nauna lambi siam na ba thorang la kholok diba sida inpui liangmai rongmai amadi Zemai Tribe sing yawa Joint Tribe Council JTC gi lam sopalati Kuki singi igi mari oiba siru khoirau khunau gi lam pharu gi lambi siam na bo hona bane Kuki sing kudong sa da ba kaya mar mayuk na ringi gi tanja asita kana go mami yoi kran Champur gi kangpok pi phau lambi siam na bo hona ba da apan nu pi na ba yamna toina hona rakli lambi esi siam na JTC gi areas na kari go mama khali kudong sa da ba ma thon ga ta balati Kuki mas naga gi marak ta lainari ba mari amuk hena session ma tautai adubu Joint Tribe Council na handakta libe sirul ama pisilaga Kuki sing naga sing lam pharoga lambi siam ne habi ki matana wakat pathingnare thoranga kutak ta thingna ba hona bi haidi Sahi nauri binupi masama da sexual assault tawruba nupa ama sahi taruk phadok pikre Sahi nauri binupi masama da sexual assault sa tharuba gi maral da miyo ema fast track special court number 2 na sahi taruk phadok pikhi baga loina lupa lising mga fine on thina ba khan khre court asina sahi taruk ki phadok pikraba miyo du gi maming samra maning lekai gi ningthaujam dozo sei kunthra kawi ma Protection of Children from Sexual Offense Act 2012 Prokso gi section 10 gi makhada maral lai rehna tha si taramari to kona lakthokhi bani thaudo si kumja English ni ga taraga tareta thokhi bani victim moiri nupi masa adu gi yumda nupi masa aduna phone charge taw lakhi matam adu nupi masa adu gi mama aduna
dozo da masana piking hekting leviram dukan dagi pot leiruge haina tholakibani maman halakpa matamda makhugi yumgi thong adu manungdagi lonsilamba tenaki thong thiluba matamda dozo na thong adu hangdoktuna sienkhibadagi singnaba phauki masana pigi manakta mamana sangshindunu yengbada dozo na sexual assault sa tharamba tenaki loinana Thabal women police station FIR sanduna thijinbagi thabak sa tharakibani court asina victim oiribu nupi masa aduna awaba thengnakiba singadugi compensation oina lupa lakh mari pinabu khanki compensation si state government na victim compensation Ate topic scheme singdagi order si thokraba matung numit kunthra ni phaugi manungda victim gi imung manung gi miyoi singda sinagadabani haina su court asina makhatana phongdokhi August tada sungsoi soidana India government ama laglagani Nurul Hasan August tada sungsoi soidana India government ama laglagani miyam gi oiba lenga du leiraba khaktada lamdam asina sakot maikei da kumang sokshin ngamgani haina ngasi kanglei women's multipurpose cooperative society limited na Manipur women's livelihood ki mating loinana Imphal East ki Kongbang Laisram Laikai the Levi Ima Angopi Community Hall Pangthurakiba Village Prosperity Religions Conservation Spela Hotopi Thoram the NPB ki MLA Nurul Hasan Phongdokre Magna Makata na High Hibri Isterasi the popular government ama ling bahai wismiam gi apamani Maramaduna Matang ta August Isterasi the NDA government ama ling nabi gi makai rom sangsili Isterasi the housing thokli be thawdo wathok kya asina sakot thawrang gi thabak singda heno khurau thangba mu ehli adubo housing ti tapna santi lakpa hori popular government ma leiraba khakta da puna nungsi chandana sakot makai de kumang soksin bangani isagi kanaba sing tunginaram laga miyam gi yepe thawrang da kumang soksina sangsiminaraba khakta da Isterasi santi ama sakot purak Kanaki Amaromdana President Rule PR Sang Thapa Pamde Meso Tanauzam President Rule PR Sang Thapa Pamde Mapung Pabu Gorusin Amata Ing Tapa Pibam the Hanjinba Matung Miam Gui but Lengak Simba Pami Haina RP Athawali National Secretary Meso Tanauzam the Pondokri RP Athawale Manipur Unity State Presidents Uriba Meso Tanauzam Amati Party Sigimaru Eva Mui Sing Yaunangasi Kai Sampata Liba RPA Office the Pangtoka Pagi Mipamada Magna High July gitang kunga mathoidagi haugadaba parliament session asida party politics tokuna Manipur gi mihut sing agenda ama khakta thokliba sahi ani helaba irang asi operation puroknaba IDPS sing samasa gi mayumda hanjinaba free movement hananaba mati atai maru oiba wapam ke ki matana wapam pukhatpinaba appeal tokhi hari meso 1000 makha taraduna parliament session da on record thamba wapam sing thaba on othokna honabiyo mamang da parliament mihut sing lamdam asigi oiba wapam kya thamkiba leikrabus thaba on onthoktabana miyam gi asa kainingai masa oiraiki permission hangbu hang da RP Athawali gi national secretary ama oina mahang hai party esi goina Manipur PR sangthaba pamle kariguma president rule makhatana sangthana ba parliament pukholakpa tarabadi matamatang gi matung ina party gi national leader singa pau phona ganaki Mizoram the African swine fever ne rupa crore samapan go humpu ko humdu hena mangkri hoki basa english ngani ke kunga mathoidigi Mizoram the parks and African swine fever sandorapan maram oiraga ok lising humfu gani pan ga sama ko humdra gani tuki matak shiki baga loina lupa crore samapan go humfu humda point taraga mari hena mang takri haina Mizoram gi animal husbandry and veterinary gi mekaidigi phongdorokli haidi Makatana Haribana, Hockey Basa English and Kungamatoi Kungo Humdoi Steraduda, Lloyd Oxing the Parks and African swine fever Narapadi Madu Tingna Bahidana, Okayama and Hatulaga Pumsinki, Oxing Adugi Mamalwena, Paramasis the Lopak Road Taraga Marie Campesatokre, Steradu African swine fever Sandokre Havis Ihan Hanbo and English and Kungamatogi, Mars Kungamatoi, the Bangladesh, Kalona River Mezoramgi, Lungley District. Say Sigizana Wari, taking a Zulai Taragatet, Powbadana, African swine flu no ok lising sanipan hundraga matu shiki duga loina laina sibu sandokpa thinabagi damak to ok lising sama pangani fuguni thoina hatolaga phumjin khiari